ꯁꯦ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯌꯨꯁꯦ ꯁꯦꯃꯤ ꯁꯦ ꯁꯤ ꯊꯥꯖꯅꯤꯅꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯍꯩꯍꯧꯔꯒꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯈꯥꯎꯗꯩ ꯄꯨꯕꯤꯒꯦ ꯌꯥꯅꯤ ꯁꯦ ꯈꯥꯎꯗꯩ ꯄꯨꯕꯤꯒꯦꯕ ꯌꯥꯅꯦꯕ ꯑꯩ ꯄꯨꯕꯤꯒꯦꯕ ꯃꯁꯤꯗꯤ ꯆꯠꯁꯤ ꯂꯥꯎ ꯀꯣꯔꯣ ꯋꯥꯝ ꯍꯪꯒꯦꯅꯦ ꯅꯪꯅꯁꯨ ꯌꯥꯝ ꯉꯥꯎꯁꯟꯅꯩꯁꯤ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯀꯥꯏ ꯉꯥꯎꯁꯟꯅꯩꯕ ꯌꯨ ꯊꯛꯄꯁꯨ ꯅꯠꯇꯦ ꯖꯣꯔ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯂꯒ ꯉꯥꯎꯁꯟꯅꯕꯁꯨ ꯅꯠꯇꯦ ꯁꯤꯕꯨ ꯉꯥꯎꯁꯟꯅꯕ ꯀꯧꯕ꯭ꯔꯅꯦ ꯌꯥꯝ ꯋꯥꯔꯦ ꯉꯥꯛꯇꯪ ꯐꯝꯈꯤꯁꯦ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯀꯣꯔꯣ ꯋꯥꯝ ꯍꯪꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯥꯏꯗꯣ ꯃꯁꯛ ꯈꯪꯖꯔꯕꯣ ꯈꯪꯗꯦ ꯑꯗꯨ ꯀꯩꯅꯣꯝ ꯍꯪꯉꯨꯅꯦ ꯍꯪꯉꯨꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯩꯒꯤ ꯃꯤꯠꯇ ꯁꯨꯝ ꯃꯨꯗꯨꯅ ꯂꯩꯔꯕ ꯃꯥꯒꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯒꯦ ꯈꯜꯂꯤꯕꯁꯤꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯣ ꯑꯉꯥꯡꯁꯤ ꯅꯨꯡꯁꯤꯕꯒ ꯈꯒ ꯈꯪꯕ ꯍꯧꯔꯛꯑꯦꯀꯣ ꯑꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯂꯩ ꯑꯃ ꯂꯩ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯀꯜꯂꯛꯆꯕ ꯑꯃ ꯃꯥꯒꯤ ꯋꯥꯈꯜꯗ ꯏꯇꯣꯝꯇ ꯀꯞꯆꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯇꯣꯝꯇ ꯅꯣꯛꯆꯩ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯇꯠꯇꯅ ꯍꯥꯏ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯔꯛꯇ ꯕꯜ ꯑꯃ ꯂꯩꯕꯗꯒꯤ ꯍꯨꯟꯗꯣꯛꯅꯕ ꯉꯝꯅꯗꯦ ꯃꯥꯅ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤ ꯀꯣꯔꯣ ꯆꯠꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯃꯇꯝꯁꯦ ꯆꯠꯁꯦ ꯑꯌꯥ ꯑꯦ ꯀꯩꯗꯧꯔꯒꯦ ꯑꯌꯣ ꯑꯌꯣ ꯌꯥꯔꯕ ꯌꯥꯔꯅꯤ ꯆꯠꯁꯤ ꯂꯥꯎ ꯀꯩꯁꯨ ꯇꯧꯔꯔꯣꯏ
제 타자. ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯀꯔꯤꯕ ꯀꯩꯅꯣ ꯉꯥꯡꯅ ꯍꯥꯏꯗꯣ ꯊꯥꯖꯅꯕ ꯀꯩꯗꯧꯒꯦ? ꯅꯪꯒꯤꯗꯣ ꯑꯩ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ. ꯆꯠꯁꯤ ꯂꯥꯎ. ꯄꯥꯏꯔꯛꯀꯅꯣ. ꯆꯠꯁꯤ ꯂꯥꯎ. ꯄꯥꯏꯔꯛꯀꯅꯣ ꯑꯩꯗꯤ. ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣ ꯊꯥꯗꯣꯛꯑꯣ. 아무 누시나 원래 맞았네. 에이, 폰데 폰기다. ꯌꯥꯝꯕꯨ ꯀꯩ ꯂꯩꯔꯦ? 좀 나쁜이다. 사등학등 좀 랩시나 원드 잔시. 응 ꯌꯥꯔꯣꯏꯗ. ꯃꯤ ꯑꯎꯕ ꯑꯃꯅ ꯎꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ? 까나부 그게 간도이노. ꯅꯪꯗꯤ ꯅꯨꯄꯥ ꯈꯪꯉꯕ? ꯐꯥꯒꯤ ꯇꯧꯕꯅꯤ. ꯌꯥꯏꯌꯦ. 너는 아이도 얌좀해. 남이면 빠노비시다. 너무디 가랑거리. 아주자 ꯌꯥꯝꯕꯨ ꯅꯪꯁꯤ ꯅꯨꯄꯥꯅꯤꯀꯣ? 만져봐. 응 ꯃꯥꯜꯂꯤꯗ. 아이 절로 크게. 목소리는 누구나. 응 ꯂꯧꯕꯨꯛ ꯆꯠꯇꯣꯏꯔꯣ? ꯁꯛꯇꯥꯁꯤꯒ. ꯅꯪ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯗꯥꯏ. ꯅꯪ ꯊꯥꯖꯅꯕ ꯑꯩ ꯀꯩꯗꯧꯔꯒꯦ? ꯎ ꯑꯆꯧꯕꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯆꯣꯡꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯊꯥꯡꯁꯤꯅ ꯊꯃꯣꯏ ꯃꯄꯥꯗ ꯆꯛꯂꯥꯎ ꯊꯤꯟꯖꯤꯟꯖꯧ ꯍꯥꯏꯕ꯭ꯔꯥ? ꯅꯪꯕꯨ ꯉꯝꯕꯨ ꯉꯝꯖꯒꯗ꯭ꯔꯣ? ꯉꯥꯎꯁꯟꯅꯅꯨꯁꯦ. ꯑꯩ ꯂꯧꯕꯨꯛ ꯆꯠꯀꯦ ꯊꯣꯛꯑꯣ. ꯉꯥꯏꯈꯣ, ꯄꯥꯈꯠꯀꯅꯨ. ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯉꯥꯎꯕꯗꯧꯅ ꯑꯩ ꯅꯉꯣꯟꯗ ꯊꯥꯡꯁꯤꯅ ꯀꯩꯁꯨ ꯊꯤꯜꯂꯣꯏ. ꯁꯦ, ꯌꯦꯡꯉꯨꯁꯦ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯤ ꯌꯦꯡꯉꯨꯁꯦ. ꯀꯣꯔꯣ ꯀꯩꯅꯣ ꯇꯧꯏꯁꯦ? 제 타자, ꯑꯩꯒꯤ ꯈꯣꯡ ꯆꯦꯟꯊꯔꯤꯕ ꯆꯦꯜꯁꯤꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯎꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯦꯜꯗꯗꯤ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ. ꯑꯩꯒꯤ ꯊꯃꯣꯏ ꯁꯧꯒꯥꯏꯔꯒ ꯊꯋꯥꯏ ꯑꯁꯤ ꯊꯥꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯂꯦꯝꯁꯤꯗ ꯄꯣꯊꯥꯔꯒꯦ. ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯇꯣ ꯍꯥꯏꯔꯝꯃꯣ. ꯅꯪꯅ ꯑꯩꯕꯨ ꯀꯤꯍꯜꯂꯒ, ꯅꯪꯅ ꯑꯩꯕꯨ ꯀꯞꯍꯜꯂꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯤ ꯈꯟꯕ꯭ꯔꯣ? ꯅꯪꯕꯨ ꯀꯤꯍꯟꯕ, ꯅꯪꯕꯨ ꯀꯞꯍꯟꯕ, ꯑꯗꯨꯒꯤ ꯋꯥꯗꯤ ꯅꯠꯇꯦ. ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯅꯪ ꯐꯣꯡꯅꯗꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ. ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ. ꯅꯪꯅ ꯅꯨꯡꯁꯤꯃꯨꯛꯇꯪ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯣꯏ. ꯑꯩꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯗꯤ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯂꯩꯒꯅꯤ. ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯌꯦꯠꯇꯨꯅ ꯂꯩꯒꯅꯤ. ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯗꯣ ꯑꯩ ꯍꯌꯦꯡ ꯍꯥꯏꯔꯒꯦ. ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯅꯪꯅ ꯊꯨꯡꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯅꯤ. ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯆꯠꯁꯤꯂꯥꯛꯑꯣ. ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯅꯪ ꯐꯣꯡꯅꯗꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ. ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ. ꯅꯪ ꯍꯥꯏꯅꯦꯗꯣ ꯍꯥꯏꯔꯣꯗꯅ.
애인지 누시던데 마누시 누시죠 말래. ꯐꯣꯡꯗꯣꯛꯆꯍꯧ ꯃꯤꯅ ꯍꯥꯟꯖꯈꯤꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯩ. ꯑꯗꯨꯅ ꯊꯃꯣꯏꯗꯅ ꯈꯪꯒꯅꯤ. ꯅꯨꯡꯁꯤꯕꯁꯦ ꯑꯩꯇ ꯅꯨꯡꯁꯤꯔꯒ ꯌꯥꯕ ꯅꯠꯇꯦ. ꯉꯁꯤꯗꯤ ꯊꯃꯣꯏ ꯃꯔꯣ ꯂꯣꯜꯂꯤꯀꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯀꯔꯝꯕ ꯅꯨꯡꯁꯤꯕꯅꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅꯁꯨ ꯅꯪꯕꯨ ꯋꯥꯅ ꯉꯥꯏꯔꯝꯒꯅꯤꯀꯣ ꯋꯥꯍꯪ ꯊꯣꯛꯇꯦꯗ. ꯑꯩꯅ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯇꯧ ꯂꯩꯇ꯭ꯔꯁꯤꯕꯣ. ꯃꯥꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯈꯪꯅꯕꯩ ꯃꯔꯝ ꯂꯩ. ꯆꯠꯁꯤ. ꯀꯣꯔꯣ ꯅꯪꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯗꯣ ꯏꯟꯈꯠꯂꯛꯄ ꯉꯥꯏꯍꯥꯛꯀꯤꯅꯤ ꯇꯨꯡ ꯀꯣꯏꯒꯗꯕ ꯅꯠꯇꯦ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯪꯍꯥꯏꯕꯅꯤ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯅꯣꯛꯅꯒꯅꯤ ꯏꯀꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯅꯪꯒꯅꯤ ꯈꯨꯝꯕ ꯉꯝꯃꯣꯏꯗꯕ ꯋꯥꯍꯪ ꯀꯌꯥ ꯂꯥꯛꯀꯅꯤ ꯃꯗꯣ ꯅꯪ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯗꯤ ꯅꯨꯡꯁꯤꯕꯗ ꯀꯅꯥꯕꯨꯁꯨ ꯏꯀꯥꯏꯗꯦ ꯅꯥ ꯇꯥꯗ ꯖꯥꯠꯂꯣ ꯑꯩꯅꯒ ꯗꯣꯛꯇꯔ ꯑꯣꯏꯔꯝꯃꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯤ. ꯁꯨꯃꯥꯏꯅ ꯂꯝꯕꯤꯗꯅꯦ ꯉꯥꯏꯈꯨꯑꯣ ꯁꯥꯎꯈꯤꯅꯣ ꯄꯛꯆꯗꯦꯕ. ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ? ꯁꯨꯃꯥꯏꯅ ꯂꯝꯕꯤꯗꯅꯦ ꯀꯔꯟ ꯇꯥꯕꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯉꯥꯟ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯦ ꯂꯥꯏꯔꯤꯛꯄꯨꯗꯤ ꯄꯩꯁꯥ ꯇꯥꯜꯂꯤꯉꯩꯗ ꯃꯉꯥꯜꯗꯣ ꯃꯪꯈ꯭ꯔꯦ. ꯑꯗꯣ ꯄꯩꯁꯥꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕ ꯄꯩꯁꯥ ꯉꯥꯛꯇꯅꯤ. ꯅꯪꯒꯤꯁꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯍꯧꯕ꯭ꯔꯣ? ꯑꯩꯒꯤꯁꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯍꯩꯅꯗꯦ ꯑꯗꯣ ꯃꯇꯝ ꯈꯔ ꯑꯩꯒ ꯂꯣꯏꯅꯁꯦ. ꯅꯪꯒꯤꯗ ꯂꯣꯏ ꯊꯨꯡꯍꯟꯒꯦꯕ. ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯁꯥꯎꯁꯤ ꯌꯥꯝ ꯊꯤ ꯄꯛꯆꯔꯤꯅꯦ. ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯉꯁꯤ ꯑꯩ ꯌꯨꯊꯍꯜꯂꯦꯗꯅ ꯆꯨꯔꯨꯁꯨ ꯊꯛꯑꯦ ꯋꯥꯗꯤꯁꯦ ꯃꯤꯌꯥꯝ ꯇꯥꯅꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯅꯦ. ꯑꯌꯨꯊꯥꯗ ꯄꯦꯟꯗ꯭ꯔꯤꯕ ꯑꯃꯨꯛꯀ ꯂꯥꯛꯈꯣ ꯍꯥꯏꯕ꯭ꯔꯣ? ꯍꯌꯦꯡ ꯆꯠꯄ ꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯃꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯔꯣꯏ. ꯑꯩ ꯆꯪꯉꯒꯦ. ꯅꯪꯅ
ngarang toidubu kaino yuga tha'adana mini hingnarise ijatani ijat yaudradi nang sijagro nangna pamdaba ay amata tawroi aina nangbu thamoi sena nungsi habado ikaiduna doctor da haidabane adubu yu thakradi yadrabo yudo thaklaroi hairedana hore yu thaktabida miyam mangda nangbu thamoi sena nungsi habado hairageba nang sauranoba ai kyam nungsigene karigumba nungsibagi changonaba khulai ma leiramaba khulai duda aina nangbu nungsibagi changse olaba khulai do sungsoi soidana pokairakani adasu tapnaga nate bang laung pokairakani aina habi yagadra nangna baharati aigidi loi yare ai su nangbu nungsi adubu akhoi ni thungnabadi oithokte nang ai gi wakal tha aibu thamoi singna nungsibibagdama thakatsari thungnadrabasu kaisu kaide nangi wakan khalunu haibadu matangni haibigano adudi nang ai amuhana unagumse thamoigi nungsiba maktraba mari mo ohensi ai changage lila yang jas lawi bema numit hek tabaga phi dum sale ni mezadi pisa tanbe amna kaliko mi hero di doctor tamba chakhrabanina mapan thokta ba yam haireko paisa dubu noi hero da thadiro lila hore jislao ai chatlaroi noi shaurano ima su leite yumi kanam leite lao he lila hore mi nei bo jislao Sethaja wakanyam nungai ba maliko kana ngai no nungsi thasidu singchu tholaroi tholakani haibani je thajana nangbu yam saubani kaygi phangchina daba tawgano chahi asu kuibase ta to mana je thajabu yum balangono na adu ngai leibani mi bu wan base yam phatte ko ngasidi nungsi agi labani sengle ko adu de ek kaurorage kokso ai ising shogige kai haidoino impala ritra mi ama ngairine misakta aina tabra ai bo su halisi kai kino ayu thasidu be nangwa jawu nitra ai nambu thamoi singnusi wahi parik du dang tanaba aina sahi kya no kai ise nang na bu yam phatte aishu wai pen chai na ba
ꯆꯍꯤ ꯀꯌꯥꯅꯣ ꯉꯥꯏꯔꯤꯁꯦ ꯈꯪꯕ꯭ꯔꯥ? ꯆꯪꯉꯒꯦ ꯆꯦ ꯊꯥꯖ ꯏꯅꯦꯅ ꯆꯩꯔꯝꯃꯅꯤꯌꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ मादी ममानबीगी मनाक्ता फी थिनबा चखिने पोरागा नंगी मरुकी पैसादो पीनी हाइब्रा कैनो हाइरंबनिने ꯑꯗꯣ ꯏꯃꯥꯕꯣ ꯀꯩꯅꯣꯝ ꯈꯪꯕ꯭ꯔꯥ करीबुनो ꯆꯦ ꯊꯥꯖꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯗꯣꯛꯇꯔ ꯅꯤꯉꯣ अवोइबरो ꯑꯁꯦꯡꯕꯩꯅꯦ ꯃꯕꯨꯛ ꯀꯌꯥꯝ ꯐꯒꯖꯥꯅꯤ नंबु नसे थाजा ngaखिगे हाइब्रो ꯉꯥꯏꯔꯔꯣꯏ ꯑꯩ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯈꯣꯝꯗꯧꯕ ꯌꯥꯝ ꯂꯩꯍꯧꯔꯤ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯕꯣ चलो चलो 시범 사이래 ꯏꯁꯤꯡꯁꯤꯒ ꯆꯠꯁꯤ ꯌꯥꯝ ꯍꯩꯅꯗꯦ मछक फजबल लैसाबीग चपमिन्नयेना पोर्सदाग चलीको ꯍꯣꯏ ꯎꯁꯤꯇ꯭ꯔꯦ ꯅꯪꯁꯦ पोर्सदाग लेपीनी ꯇꯥꯇꯣꯝꯕ ꯇꯥꯇꯣꯝꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯏ ꯃꯇꯝ ꯅꯠꯇꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯥꯕꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯖꯥꯠꯂ ꯂꯩꯔꯝꯈꯤꯒꯗ꯭ꯔꯅꯦ? ngapun khangbra thok khokru kadawne dakti adu khangoba hek ubaga masana khangna mafam jana khamgadam ma hek thina mafam dane aina far lawri ai hey alai alai 따동바! 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 Numaira! Boris! Numaira! Numaira! Kangai bui kai biki bagi.
ꯊꯥꯖ ꯅꯣꯏ ꯃꯥꯃꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗꯥꯏꯅꯦ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃ ꯁꯥꯍꯜꯂꯨꯗꯅ ꯃꯣꯏꯅ ꯃꯁꯥꯅ ꯈꯪꯅ ꯁꯥꯕꯤꯔꯛꯑꯗꯤ ꯐꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯥꯏꯔꯣꯏ ꯍꯣꯏ ꯕꯤꯃꯥ ꯅꯤꯅꯦꯒꯤ ꯃꯇꯧꯗꯨꯒ ꯁꯥꯔꯛꯀꯅꯤ ꯀꯥꯏꯗꯨꯗꯤ ꯍꯥꯏꯔꯨꯅꯨ ꯑꯩ ꯀꯩꯁꯨ ꯃꯤꯍꯧꯗ꯭ꯔꯦꯗ ꯏꯃꯥꯅꯁꯨ ꯁꯥꯕꯤꯕ ꯉꯝꯗꯦ ꯂꯥꯏꯔꯕꯅꯤꯅ ꯑꯩ ꯂꯩꯍꯧꯔꯣ ꯑꯩꯅ ꯍꯣꯏ, ꯍꯥꯏꯕꯗꯣ ꯂꯩꯍꯧꯔꯣ ꯀꯥꯎꯅꯤꯀꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ 이비엠마 나마나비싱ꯅ ꯀꯔꯤ ꯀꯔꯤ ꯄꯥꯡꯒꯅꯤ ꯍꯥꯏꯔꯕ ꯏꯃꯥ ꯑꯆꯧꯕꯕꯨ ꯏꯌꯥꯎ ꯌꯥꯎꯗꯦꯗ ꯅꯔꯥꯏꯕꯛꯅ ꯊꯤꯕꯅꯤꯅ ꯏꯃꯥꯅꯗꯤ ꯑꯆꯧꯕ ꯑꯃꯠꯇ ꯂꯩꯕꯤꯕꯁꯨ ꯉꯝꯗ꯭ꯔꯦꯗꯣ ꯅꯪꯒꯤ ꯃꯥꯃꯗ ꯍꯥꯏꯒꯦ ꯈꯟꯕꯁꯨ ꯅꯅꯦꯁꯤꯡꯒꯤ ꯃꯇꯧꯗꯨꯗ ꯏꯃꯥ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯅꯄꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ 이마ꯒꯤ ꯕꯦꯝ 이마ꯅ ꯍꯥꯞꯄꯤꯔꯤꯕ ꯈꯔꯁꯦ ꯅꯪꯅ ꯅꯤꯡꯊꯨꯡꯂꯔꯣꯏ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯃꯥꯅ ꯄꯤꯕꯤꯕ ꯈꯔꯁꯦ ꯁꯤ ꯄꯨꯔꯒ ꯆꯠꯂꯒꯦ ꯀꯣꯔꯧ ꯐꯝꯃꯣ ꯑꯩꯕꯨ ꯀꯧꯕꯒꯤ ꯃꯔꯝꯕꯨ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯕ ꯀꯔꯤ ꯌꯥꯎꯈ꯭ꯔꯒꯦ ꯊꯋꯥꯏ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯄꯤꯒꯅꯤ ꯀꯣꯔꯧ ꯑꯩꯒꯤꯁꯦ ꯁꯣꯛꯄ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯃꯤꯉꯣꯟꯗ ꯑꯃꯗꯤ ꯇꯥꯇꯣꯝꯕꯗ ꯇꯝꯕꯤꯒꯅꯨꯀꯣ ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯪꯒꯤ ꯍꯩꯖꯤꯕꯣꯠ ꯌꯥꯝ ꯆꯥꯎꯅ ꯄꯨꯅꯤ ꯍꯥꯏ ꯃꯄꯥꯟ ꯂꯝꯒꯤ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯃꯑꯣꯡꯗ ꯀꯦꯛꯀ ꯀꯛꯀꯅꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯅꯪꯁꯨ ꯂꯥꯛꯀꯗꯕꯅꯤꯀꯣ ꯑꯩꯗꯤ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯩ ꯎꯔꯒ ꯅꯪꯅ ꯍꯌꯦꯡ ꯀꯦꯛ ꯀꯛꯄ ꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩꯈꯤꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯀꯞꯄꯣꯏꯅ ꯑꯩꯗꯤ ꯉꯁꯥꯏꯅ ꯀꯞꯅꯤꯡꯂꯕꯅꯦ ꯑꯩꯒꯤ ꯇꯧꯔꯒ
ꯅꯪꯅ ꯀꯞꯀꯅꯤ ꯈꯟꯕꯗ ꯈꯪꯖꯤꯟꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯑꯩꯁꯦ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯥꯟꯕ꯭ꯔꯥ ꯀꯣꯔꯣ? ꯃꯥꯟꯗꯦ. ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯒꯕꯨ ꯃꯈꯥ ꯇꯥꯔꯣ. ꯀꯩꯗꯧꯔꯕ? ꯀꯩꯁꯨ ꯇꯧꯗꯦ. ꯅꯪ ꯍꯌꯦꯡ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯦꯛ ꯑꯃꯠꯇ ꯀꯛꯑꯣꯏ. ꯂꯨꯍꯣꯡꯕꯁꯨ ꯇꯣꯛꯀꯅꯤ. ꯅꯪ ꯇꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯅꯪ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒ ꯆꯦꯟꯈ꯭ꯔꯁꯤꯔꯥ? ꯅꯪ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯈꯪꯗꯦ. ꯅꯪ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯉꯁꯥꯏ ꯆꯦ ꯊꯥꯖꯗ ꯀꯩꯅꯣꯝ ꯄꯥꯡꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯩ ꯍꯩꯗꯣꯛꯑꯒꯦ. ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ. ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ. ꯑꯩꯅ ꯉꯁꯥꯏ ꯅꯪ ꯂꯥꯛꯀꯅꯣ ꯍꯥꯏꯗ꯭ꯔꯥ? ꯍꯥꯏꯔꯣ. ꯀꯩ ꯍꯥꯏꯅꯣ ꯃꯣꯏꯅ? ꯃꯆꯤꯟ ꯏꯌꯥꯎ ꯌꯥꯎꯔꯗꯅ. ꯀꯩ ꯍꯥꯏꯅꯣꯕ? ꯍꯥꯏꯒꯅꯨꯀꯣ. ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ. ꯍꯥꯏꯔꯣ. ꯍꯥꯏꯒꯅꯨꯀꯣ. ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯃꯆꯤꯟ ꯏꯌꯥꯎ ꯌꯥꯎꯔꯗꯅ. ꯀꯩ ꯍꯥꯏꯅꯣ ꯅꯣꯏꯅ? ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯔꯣ. ꯍꯥꯏꯔꯣꯕꯁꯦ. ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ. ꯍꯥꯏꯔꯣ. ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯌꯥꯔꯦ. ꯑꯉꯥꯡ ꯋꯥꯅꯤ ꯈꯪꯗꯦ, ꯑꯍꯜ ꯋꯥꯅꯤ ꯈꯪꯗꯦ. 이마, 그나마 말래니. 그나노. 강대. 아유. 아이 새끼. 아유. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯣꯔꯧꯅꯤꯅꯦ. ꯀꯣꯔꯧ. ꯅꯪ ꯀꯩꯗꯧꯔꯒꯦ? ꯍꯥ? ꯀꯣꯔꯧ. ꯀꯩꯗꯧꯔꯝꯃꯒꯦ ꯃꯥꯅ? ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ. 제다사. ꯆꯠꯈ꯭ꯔꯣ. ꯑꯩ ꯅꯪꯒꯤ ꯋꯥ ꯑꯃꯇ ꯇꯥꯅꯤꯡꯗꯦ. 이제 타자. 이제 타자. 아이네. 토이브네. 이제 타자. 아무튼 돌아. 토이바, ꯀꯩꯗꯧꯔꯦ ꯍꯥꯏꯕ? 이제 타자기 통나오면 돼. ꯄꯣꯠ ꯑꯃꯈꯛ ꯇꯥꯍꯧꯔꯦ 이제. ꯍꯥ? ꯀꯔꯤ ꯄꯣꯠ? ꯀꯩꯅꯣꯝꯃ ꯇꯥꯍꯧꯔꯦ. ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯔꯨꯁꯦ. ꯌꯦꯡꯉꯣ. ꯑꯩ ꯁꯤꯗ ꯉꯥꯏꯕꯤꯒꯦ.
ꯀꯩꯅꯣ ꯑꯗꯨꯕꯨ ꯐꯤꯅꯤ ꯆꯦ ꯊꯥꯖ ꯅꯪꯗꯤ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤ ꯀꯣꯔꯧꯗꯣ ꯆꯦ ꯊꯥꯖꯒꯤ ꯋꯥꯈꯜꯗ ꯀꯌꯥꯝ ꯋꯥꯏ ꯁꯤ ꯄꯥꯏꯁꯤꯜꯂꯣ ꯁꯤ ꯄꯥꯏꯌꯣ मादी मी फत नुपी अंगांग दी यामना चोप नुपाने मादी माबु नुसिबदी लायद हातोक निंद्रा जेठाजा आई से थाजदे हाइनिंदे अदुबु अैना हाइरुबगी कानबसु लेरु अदुबु कोरौदी अैगी इमानबनिना मागी तमोय अैना खंगी से थाजा मादी चमचमन मसी हाइनबा अैगी इतिक पासु नति आई माबुदी इमानबनिना माबुदी याम नुसिये चे थाजा नंगिसु लेकागी नोपाने मागी मबु खंगलमगनी चे थाजा आई वासे सिदा लेपने चे मानने चे थीम पिरकपने से अदुगा से थाजगी अक्षमद लिक अमत छीदे है बसे माना खंगे जे थाजगी लोंग मन नंगना मागी इयो लगा छरक पदे से सीग पायो जे थाजा ऐसा
ꯆꯝꯂꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯂꯨꯗꯦ ꯊꯃꯣꯏꯁꯤꯅ Kau nunggu sunai no, lu culin se. Laksa dah bagai di kaino. Laksa dah kaino mana kandro. Kau tak boleh. Sida tol lei tabak kangu khara pujale se kana kana no. Somna kana oibiraba. Oh. Apang bangang khara khomsilaga hingni khali sibu somoire. Oiroi daba sudra nungai ba pamba. Kangbu mali khale ha bese somoire. Sombu kana oibirabano. Migi yumda laklaga hekta phau sabiriba sibu gunda ga oiraba jala. Natraga suningdaba group sida mingjange hane la iro. Masakbu phanadum phajari ne. Drama gi hero bu oiba yani ne. Loluriro Koro nakhoi yambasidi masaka yam fajaramena saudana ba horen khara haiko ko aina lakna baduda kano makhala maniba Ce Puspa, pura mi bera amni ba. Watap nangang na sakna baga jawabzat na tida. Phare namai do khara ikayo makhoi mayangi mamang na khanduna na thauda amutang di pungning chang Nungsi prem da luple pina ira chena toy bi haina Kauri mana nungsi prem da luple tas si mangai dana Thôi bi nang nei bu thamu si nungsi ta dine khongpan si dane phal lau chung thara gane siro su singam na Thôi bi nam ta nuba nang harau na ba jagoi sage dance toge ko taurge ko Nakoro kai daurage amta ko jong khuo kai rabo yam phajaye Thôi bi nang si karan ontok tagre kari gino nang na nuti yang ngora ran jigi dubo as tallie nang sidi kai daurage phara ipu phura dana Kaino. Apang jadi. Ngana lu udah ba. Hoji ye ngur jabni. Bika le udah ba. Cha lo nilai kalaga. Kai film gi wari no ai su khara yeng jahoge dana ai di khang de ai sem da hango
ꯀꯩꯗꯧꯔꯦ ꯂꯩꯁꯦꯝꯕ ꯐꯤꯂꯝ ꯃꯃꯤꯡ ꯍꯥꯏꯕꯗ ꯑꯗꯨ ꯄꯥꯈꯠꯂꯤꯗꯤ ꯈꯪꯉꯦ ꯈꯪꯉꯦ ꯌꯥꯝ ꯉꯥꯎꯁꯟꯅꯖꯅꯨ ꯅꯁꯥꯒꯗꯣ ꯑꯝꯇ ꯐꯔꯔꯣꯏꯌꯦ ꯅꯃꯥꯏꯒꯗꯣ ꯎꯔꯤꯡ ꯉꯥꯛꯇ ꯉꯥꯏꯖꯅꯤꯀꯣ ꯍꯩꯃꯥ ꯑꯩꯅ ꯃꯔꯨꯞ ꯉꯥꯏꯍꯥꯛꯇꯪ ꯆꯠꯊꯣꯛꯏꯉꯩꯁꯤꯗ ꯅꯈꯣꯏꯅꯤꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯌꯦꯡꯉꯣꯕ ꯊꯕꯛ ꯑꯃꯠꯇ ꯂꯣꯏꯁꯜꯂꯝꯗꯦ ꯃꯤ ꯅꯈꯣꯏ ꯑꯅꯤꯁꯤꯕꯣ ꯁꯤꯡꯁꯤ ꯑꯩꯅ ꯉꯁꯥꯏ ꯆꯠꯇ꯭ꯔꯤꯉꯩꯗ ꯈꯥꯏꯌꯣ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤ ꯂꯦꯡꯉꯝꯗꯦ ꯋꯥꯅꯤ ꯃꯁꯥ ꯃꯁꯥꯅ ꯆꯥꯒꯗꯕ ꯁꯤ ꯐꯥꯎꯕ ꯁꯤꯟꯖꯔꯝꯗꯦꯅꯦ ꯃꯈꯣꯏꯁꯦ ꯁꯤꯡ ꯐꯥꯎꯕ ꯈꯥꯏꯔꯝꯗꯦ ꯉꯁꯤꯗꯤꯅꯦ ꯑꯩ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯉꯣꯏꯀꯣ ꯅꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯆꯥꯖꯒꯗꯕ ꯁꯤ ꯐꯥꯎꯕ ꯁꯤꯟꯕ ꯍꯩꯇꯦꯕ ꯉꯁꯤꯗꯤꯅꯦ ꯑꯩ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯉꯣꯏꯌꯦꯕ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯉꯣꯏꯌꯦ ꯑꯩꯗ 시ꯖꯅꯤꯡꯉꯕꯅꯤꯀꯣ 시ꯖꯅꯤꯡꯉꯕ ꯅꯈꯣꯏꯒꯤ ꯆꯥꯅꯕꯁꯨ ꯍꯣꯠꯅꯕ ꯈ꯭ꯔꯣꯁꯁꯨ ꯍꯣꯠꯅꯕ 이몽 만ung기수 헛나봐 아이다 시저닝아바니까 시저닝아바 ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦꯗꯤ ꯀꯩꯅꯣ ꯍꯥ ꯀꯩꯗꯧꯔꯒꯦꯗꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯃꯥꯏ ꯅꯥꯟꯕ ꯃꯇꯪ ꯎꯕꯗꯗꯤ ꯂꯛꯅꯅꯤꯕ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯕꯨ ꯍꯌꯦꯡ ꯃꯤ ꯑꯣꯏꯔꯔꯣꯏꯅꯦ 이몽ꯒꯤ ꯁꯦꯟꯒꯤ ꯊꯨꯝꯒꯤꯁꯨ ꯍꯣꯠꯅꯕ ꯅꯈꯣꯏꯒꯤꯁꯨ ꯍꯣꯠꯅꯕ ꯃꯤ ꯑꯣꯏꯔꯔꯣꯏꯌꯦ ꯅꯄꯨꯟꯁꯤꯗꯣ ꯃꯤ ꯑꯣꯏꯔꯔꯣꯏꯌꯦ ꯑꯩꯁꯨ ꯋꯥꯏꯌꯦ नखोय अनिगिसु होना सेन थुंगिसु होना नखोयना आइगी इतेंग अमत पांगबिब्रो यास लोइख्रे सिंगजि मचेत अमत खायु हाइबबु नखोय अनि लेबबु काइमते हे कानदबा इमाना से सिंग खाइ लगन खिल फमिदु कइदिन हा मसीदीबा इमा आई खाइगेसे नसारबा खिल इसिदा खाइ लुयाद्रो नंगना अयुक्सिदा कदाइ चलुरिबा हंदक्ति नंगसु कोइ खलाए नोइने आइबु फते हाइनुको अपिक पसिंगांगना बंगमद्रिङैदा असौब नंगम सोमु याउरा अबनिने ngaiko nangna ayuk sakhala isne kadaidano ayukta chatlise इमा अंगांग तुशन चुलुबुनि बा ha angangdi angangni ko leisabigadi nate ko नत्ते अंगांग ने बा noi ne lakna bangamdre ko ai nang khare hemalabani ko nang amasina thoma adine nang ꯍꯩꯃꯥ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯏꯔꯣ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯀꯣ ꯉꯁꯤꯗꯤ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯖꯣꯀꯔꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯕ ꯖꯣꯀꯔ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ ꯑꯁ ꯂꯩꯔꯛ ꯆꯪꯐꯝꯒꯤ ꯌꯨꯝ ꯑꯅꯤ ꯁꯨꯕꯗ ꯂꯩꯕꯗꯣ ꯏꯁꯩꯗꯒ ꯄꯪꯁꯛ ꯁꯛꯄ ꯖꯒꯣꯏꯗ ꯄꯪꯁꯥ ꯁꯥꯕꯗꯣ ꯃꯥꯒꯤ ꯃꯤꯡ ꯀꯣꯔꯣ ꯀꯧꯕꯅꯦ ꯑꯗꯨꯒ ꯅꯪꯅ ꯖꯣꯀꯔ ꯍꯥꯏꯗꯣ ꯑꯩ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯃꯑꯣꯡꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯂꯤꯟꯊꯣꯏ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯉꯥꯎꯕ ꯑꯣꯏꯅ ꯎꯔꯤꯕꯗꯣ ꯃꯥ ꯑꯉꯥꯎꯕ ꯅꯠꯇꯦ ꯖꯒꯣꯏ ꯁꯥꯔꯤꯕꯗꯣ ꯃꯥ ꯑꯉꯥꯎꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯐꯥꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯃ ꯂꯩ ꯃꯪꯂꯥꯟꯗꯨꯒꯤ ꯑꯁꯥꯗꯅꯤ ꯃꯥꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯉꯥꯎꯕꯗꯧꯅ ꯍꯣꯠꯅꯔꯤꯕꯗꯣ ꯀꯔꯝꯕ ꯃꯪꯂꯥꯟ ꯑꯐꯥꯎꯕ ꯐꯤꯂꯝꯒꯤ ꯁ꯭ꯇꯥꯔ ꯑꯣꯏꯕ ꯐꯤꯂꯝꯒꯤ ꯍꯦꯔꯣ ꯐꯤꯂꯝꯒꯤ ꯁ꯭ꯇꯥꯔ ꯐꯤꯂꯝꯒꯤ ꯍꯦꯔꯣ ꯃꯁꯛꯇꯨꯒ ꯅꯪꯒꯤꯁꯦ ꯃꯥꯕꯨ ꯅꯣꯛꯅꯕꯤꯔꯤꯕ꯭ꯔꯥ ꯂꯤꯟꯊꯣꯏ ꯃꯥꯕꯨ ꯀꯌꯥꯝ ꯊꯤꯔꯕꯒꯦꯅꯦ ꯊꯤꯗꯦꯗ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯔꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯁ ꯃꯣꯏ ꯃꯌꯥꯝꯗꯣ ꯀꯥꯏꯅ ꯌꯥꯝ ꯇꯥꯕꯅꯤ ꯃꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯊꯤꯡꯂꯦꯝꯗꯣꯏ ꯄꯣꯠꯅꯤ
ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯁꯨꯛ ꯊꯦꯡꯂꯛꯏꯁꯤꯅ ꯑꯩꯈꯣꯏ ꯇꯥꯃꯣꯅꯅꯦ ꯆꯠꯄ ꯌꯥꯔꯣꯏ ꯗ꯭ꯔꯃꯥ ꯇꯝꯕ ꯆꯠꯄ ꯌꯥꯔꯣꯏꯅ ꯁ꯭ꯀ꯭ꯔꯤꯞ ꯂꯣꯏ ꯄꯥꯏꯁꯜ ꯂꯩꯍꯧꯔꯦ ꯑꯩꯁꯨ ꯆꯦ ꯄꯨꯁꯄꯥ ꯂꯩꯍꯧꯋꯤ ꯆꯦ ꯄꯨꯁꯄꯥ ꯊꯥꯔꯛꯀꯦꯅ ꯂꯥꯛꯏꯅꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯝꯃꯅꯤ ꯄꯨꯡ 3ꯃꯨꯛ ꯇꯥꯔꯝꯃꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯏꯇꯨꯡ ꯏꯟꯅꯔꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯆꯠꯁꯤ ꯂꯥꯛꯑꯣꯍꯦ ꯑꯕꯦ ꯅꯪ ꯀꯅꯥꯅ ꯇꯨꯏꯁꯟ ꯇꯧꯏ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯣ ꯑꯁ ꯑꯩꯗꯤ ꯇꯜꯂꯦ ꯅꯣꯏ ꯅꯌꯥꯝꯕꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯇꯧꯗꯣꯏꯅꯤ ꯇꯧ ꯑꯩ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯇꯨ ꯑꯂꯥꯛꯑꯦ ꯍꯥ ꯍꯦ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ ꯍꯣ ꯖꯝꯖꯕꯣ ꯄꯥꯡꯗꯕꯣ ꯑꯩꯈꯣꯏꯗꯤ ꯑꯐꯥꯎꯕꯤꯅꯤ ꯇꯧꯉꯝꯕꯤꯅꯤ ꯑꯗꯨꯅ ꯈꯔ ꯈꯔ ꯀꯤꯌꯨ ꯁ꯭ꯀ꯭ꯔꯤꯞꯇꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤꯁꯤꯁꯨ ꯄꯤꯔꯣꯏ ꯀꯗꯥꯏ ꯄꯤꯔꯛꯑꯣꯕ ꯍꯦ ꯄꯨꯁꯄꯥ ꯅꯪ ꯌꯥꯝ ꯍꯧꯅꯨꯀꯣ ꯅꯪꯅꯦ ꯅꯨꯄꯤꯅꯦ ꯊꯥꯕꯤꯔꯝꯅꯤ ꯏꯁ ꯊꯥꯕꯤꯔꯕꯅꯤ ꯀꯥꯏꯅ ꯍꯦ ꯅꯔꯦꯟꯗꯤ ꯂꯩꯇꯅ ꯃꯄꯥꯟ ꯊꯣꯛꯇꯕꯣ ꯂꯝꯗꯝꯁꯤꯅ ꯄꯣꯛꯑꯦꯅ ꯑꯇꯥꯛꯅꯔꯦꯅꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯅꯣꯏ ꯅꯃꯥꯗꯨꯕꯨ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯖꯔꯒꯦ ꯁꯦꯟ ꯀꯌꯥꯝ ꯂꯩꯔꯒꯦꯕ ꯅꯃꯥꯗꯨꯕꯨ ꯍꯦ पुष्पा 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 हे पुष्पा पुष्पा ओय पाखदिरो मसी नुपासे अइबु नुसिबा माले मसीदी पूरा बेरा नुंसिदी नुंसि कोको हायो हे मिना हंजखिनिको नंगोंद नुंसि हायदो सकपुदिने चुक सारा लाइजरे कदाय आगांगे लाइक तो पिरो नुंसि हायो लाइक तो पिगे फरे फरे नुंसि हायरे आगांगे लाइक तो पिरो आइदी हे हायदबदा पिरोइको हायगे से लौरो आई नंगो सुंग नुंसिदे यारो हैबने पोखिबा यारोइबा पोखिबसु यारो पिरामो बा ए एक्टिंग हाइबी नंग एक्टिंग मुक तौरब्रा पुष्पा हे पुष्पा 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 아니지 멍합니까? 그러면은 이거 다모인이지. ꯁꯤꯡꯁꯤꯗꯁꯨ ꯈꯔ ꯉꯟꯅ ꯈꯥꯏꯗꯣꯛꯑꯃꯗꯤ ꯐꯗꯧꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯁꯤ ꯅꯈꯣꯏꯅ ꯈꯔ ꯁꯣꯛꯆꯟꯕꯤꯗꯅ ꯊꯕꯛꯁꯤ ꯃꯈꯣꯏꯅ ꯈꯔ ꯌꯥꯎꯁꯟꯕꯤꯔꯗꯕꯨ ꯀꯩꯗꯧꯕꯩ ꯆꯥꯛ ꯊꯦꯡꯗꯣꯏꯅꯣ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯅꯨꯄꯤ ꯑꯣꯏꯖꯔꯝꯃꯗꯤꯕꯀꯣ ꯑꯩꯒꯤ ꯏꯇꯦꯡ ꯈꯔ ꯄꯥꯡꯒꯗꯕꯅꯤ ꯑꯆꯧꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯒꯤ ꯃꯆꯥ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯔꯤꯕ
ꯑꯩꯒꯤ ꯇꯦꯡ ꯄꯥꯡꯅꯕꯅꯦꯅ ꯋꯥꯖꯔꯕꯅꯤꯅꯦ ꯏꯆꯥꯁꯦ ꯆꯥꯛꯄꯨ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤꯅꯦ ꯕꯣꯆꯧꯕ ꯕꯣꯆꯧꯕ ꯁꯣꯝꯗ ꯑꯝꯇ ꯂꯥꯎꯅꯦ ꯀꯩ ꯍꯥꯏꯒꯦ ꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯃꯔꯣꯏꯁꯤꯒ ꯑꯂꯨꯒ ꯍꯦꯛꯇ ꯊꯣꯡꯖꯜꯂꯒꯦ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯑꯗꯨꯗ ꯆꯝꯐꯨꯠ ꯈꯔ ꯌꯥꯎꯕꯅꯤ ꯆꯥꯊꯣꯛꯑꯣ ꯃꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯝꯐꯨꯠ ꯆꯥꯊꯣꯛꯑꯝꯃꯕꯗꯣ ꯑꯩꯗꯤ ꯑꯃꯁꯤꯅ ꯆꯥꯈ꯭ꯔꯕꯣꯏ ꯅꯤꯡꯗꯅ ꯂꯥꯎꯔꯨꯔꯤꯅꯤꯅꯦ ꯇꯧꯔꯤꯁꯦ ꯅꯪ ꯑꯉꯥꯡꯒꯤ ꯀꯣꯏꯁꯟ ꯁꯦꯝꯅꯤꯌꯦꯗꯥꯏ ꯁꯦꯝꯗꯣꯏꯅꯦ ꯁꯦꯝꯃꯨꯔꯣ ꯀꯨꯏꯔꯣꯏ ꯏꯃꯥ ꯃꯤꯀꯨꯞꯇ ꯊꯣꯡꯒꯦ ꯆꯦꯡꯅ ꯀꯦꯖꯤꯗ 25 ꯌꯧꯁꯤꯜꯂꯛꯑꯦ ꯀꯝꯗꯧꯅꯕꯨ ꯍꯤꯡꯗꯣꯏꯅꯣ ꯈꯪꯗꯦ ꯏꯔꯥꯡꯅ ꯃꯔꯣꯜ ꯑꯃ ꯊꯥ ꯑꯃꯕꯨ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯗꯕꯁꯤ ꯀꯔꯝꯕ ꯂꯩꯕꯥꯛꯅꯣ ꯈꯪꯗꯦꯅꯦ ꯆꯧꯕ ꯅꯅꯥꯎꯗꯨ ꯀꯧꯁꯤꯜꯂꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅꯦ ꯅꯅꯥꯎ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯏꯃꯥꯅꯕꯨ ꯑꯩ ꯆꯥꯛ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯈ꯭ꯔꯕꯅꯦ ꯏꯃꯥꯅ ꯈꯤꯇꯪ ꯆꯩꯕꯤꯕꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤ ꯀꯩꯒꯤꯅꯣ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯆꯥꯔꯣ ꯅꯆꯤꯟ ꯅꯅꯥꯎ ꯆꯥꯔꯣ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯁꯤꯕꯣ ꯆꯥꯗ ꯆꯥꯎ ꯆꯤꯜꯍꯥꯎꯅ ꯊꯤꯔꯤꯕ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯪ ꯁꯤꯗꯤꯕ ꯆꯥꯔꯣ ꯏꯃꯥ ꯆꯥꯔꯣ ꯁꯥꯏꯍꯦ ꯇꯝ ꯆꯥꯎ ꯆꯥꯔꯣ ꯀꯩꯅꯣ ꯏꯃꯥ ꯑꯃꯁꯤꯁꯨ ꯊꯛꯄ ꯌꯥꯏ ꯍꯦꯛꯇ ꯃꯨꯟꯅꯩ ꯃꯥꯏ ꯄꯤꯃ ꯆꯥꯎꯋꯦꯕ ꯊꯛꯄ ꯉꯝꯗꯦꯕ ꯁꯤꯁꯦ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯆꯠꯊꯣꯛꯎꯈꯤꯗꯣꯔꯤꯕ꯭ꯔꯥ ꯄꯤꯛꯇ꯭ꯔꯨ ꯅꯪꯒꯤ ꯊꯦꯡ ꯍꯜꯂꯛꯄꯤꯗꯣ ꯇꯧꯅꯨꯀꯣ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯀꯩꯗꯧꯔꯒꯦ ꯃꯥ ꯏꯃꯥ ꯑꯩꯁꯤꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯕꯅꯦ ꯏꯆꯥꯕꯨ ꯀꯅꯥꯅ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯔꯤꯅꯣ ꯏꯆꯥꯃꯨꯛ ꯅꯨꯡꯁꯤꯕ ꯂꯩ ꯄꯣꯟꯇꯦꯅꯦ ꯆꯥꯔꯣ ꯆꯥꯁꯤꯜꯂꯨ ꯅꯨꯄꯥꯅꯕꯨ ꯃꯄꯤꯒ ꯏꯔꯥ ꯆꯦꯜꯂꯗꯅ 이마 아이시부 누시브라네 ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯏꯆꯥꯗꯒꯤ ꯍꯦꯟ ꯅꯨꯡꯁꯤꯕꯕꯨ ꯀꯗꯥꯏꯗ ꯂꯩꯒꯗꯒꯦ ꯆꯥꯔꯣ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯀꯞꯄ ꯐꯠꯇꯦꯀꯣ 나이거 그래도 이놈도 이두버 삼방한 마상가디 능 파자니 신이네 윰드나 자품이랑 투르가 나나 포레나 사르디네 ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯂꯩꯇꯕ ꯆꯥꯕ ꯆꯥꯗꯕ ꯃꯤ ꯅꯨꯕ ꯅꯠꯇꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯣꯏꯗꯣꯔꯕ ꯗ꯭ꯔꯃꯥ 아티스트ꯅꯦ 필름 스타나 코이나 나사기 자나비 우뚜나 가카다니 아두디 나타드나 아와이 마쿵 우뚜나 필름 스타 니 레이라디 소이드나 레카타카니 나사나 나사기 아이덴티티 nga pangam damana kuibu mina uro no kanine
ꯐꯖꯕ ꯑꯐꯕ ꯆꯥꯎꯈꯠꯄꯒꯤ ꯃꯇꯧ ꯇꯝꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯇꯥꯃꯣ ꯅꯪ ꯐꯖꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯤꯒꯤ ꯃꯅꯥꯇꯣꯟ ꯇꯨꯝꯕ ꯃꯃꯤꯠ ꯂꯥꯎꯕꯗꯣ ꯑꯥꯔꯌꯟ ꯃꯇꯧ ꯇꯝꯃꯒ ꯄꯪꯇꯝ ꯇꯝꯃꯒ ꯅꯪ ꯐꯖꯅꯤ ꯈꯪꯕ꯭ꯔꯣ ꯄꯩ ꯄꯛꯇꯦꯁꯨ ꯈꯪꯗꯅ ꯃꯁꯤꯗꯩꯁꯤꯗ ꯑꯥꯔꯠ ꯃꯁꯛ ꯈꯪꯗꯕ ꯅꯈꯣꯏꯅ ꯐꯖꯔꯅꯦꯅ ꯈꯜꯂꯤꯔꯣ ꯅꯪ ꯂꯝꯕꯤꯗꯨꯗ ꯆꯠꯀꯦ ꯈꯜꯂꯗꯤꯅꯦ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯨꯟꯅ ꯈꯜꯂꯨ ꯅꯈꯣꯏꯗꯤ ꯅꯨꯄꯥꯅꯤꯅ ꯐꯩ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯃꯤꯅ ꯉꯥꯡꯅꯒꯗꯕꯒꯤ ꯅꯣꯛꯅꯒꯗꯕꯒꯤ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯐꯠꯇꯤ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯕ ꯄꯨꯊꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯗꯥꯀꯣꯔꯣ ꯅꯪ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯀꯔꯤ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯅꯤ ꯑꯩ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯅꯈꯣꯏꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ ꯇꯧꯕꯇꯗꯤ ꯊꯕꯛꯇꯣ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯪꯂꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯪꯐꯥꯎꯅꯅꯕ ꯊꯕꯛ ꯑꯣꯏꯕ ꯇꯥꯕꯗꯤ ꯅꯪ ꯂꯤꯟꯊꯣꯏꯒ ꯅꯨꯡꯁꯤꯅꯧ ꯅꯪ ꯃꯥꯒꯤ ꯃꯔꯝ ꯃꯊꯨꯝ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯊꯨꯡꯅꯕ ꯉꯥꯛꯇꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯩꯒꯗꯕꯅꯤ ꯅꯍꯥꯛꯅ ꯃꯇꯝ ꯆꯪꯅ ꯇꯝꯂꯨꯔꯤꯕ ꯑꯦꯛꯇꯤꯡꯗꯣ ꯂꯦꯝꯅ ꯈꯛ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ ꯔꯤꯜ ꯂꯥꯏꯐꯇ ꯎꯠꯇ꯭ꯔꯤꯉꯩꯗ ꯅꯍꯥꯛꯀꯤ ꯑꯍꯩꯕ ꯑꯦꯛꯇꯤꯡ ꯑꯗꯣ ꯂꯤꯟꯊꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯕꯗ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ ꯃꯗꯨ ꯉꯝꯂꯕꯗꯤ ꯅꯪ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯨꯡꯁꯤꯕꯗ ꯐꯥꯒꯤ ꯌꯥꯗꯕꯅꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯑꯃꯗ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ ꯂꯩꯁꯦꯝꯕꯗ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ ꯂꯤꯟꯊꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯅꯪꯇꯕꯨ ꯅꯨꯡꯁꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨꯗꯤ ꯐꯦꯔ ꯑꯣꯏꯅ ꯈꯜꯂꯤ ꯂꯩꯕꯥꯛꯁꯦ ꯂꯩꯍꯩꯗ꯭ꯔꯦꯀꯣ ꯂꯩꯍꯩꯗ꯭ꯔꯦꯀꯣ ꯃꯤꯆꯝꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯤꯆꯝꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯄꯥꯍꯠꯇ ꯍꯥꯠꯅꯔꯦꯀꯣ ꯂꯩꯕꯥꯛꯁꯦ ꯇꯥꯡ 18ꯇꯒꯤꯁꯨ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯇꯝ ꯀꯛꯇꯕꯤ ꯏꯁ ꯀꯩꯊꯦꯜ ꯆꯠꯂꯒ ꯍꯤꯡꯕ ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛꯁꯦ ꯂꯩꯍꯩꯗ꯭ꯔꯦꯗ ꯕꯣꯆꯧꯕ ꯕꯣꯆꯧꯕ ꯑꯇꯣꯝꯕꯗꯨꯕꯨ ꯀꯗꯥꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯀꯩꯗꯧꯔꯒꯦ ꯃꯥ ꯉꯁꯥꯏꯅ ꯀꯥꯔꯐꯤ ꯇꯧꯈ꯭ꯔꯦꯗꯤ ꯍꯥꯏ ꯏꯃꯥꯗꯤ ꯀꯩꯗ ꯂꯥꯛꯏꯕ ꯏꯃꯥ ꯏꯄꯦꯝꯃ ꯕꯖꯥꯔꯁꯦ ꯄꯣꯠꯇ ꯄꯛꯂꯣꯏꯗ ꯂꯣꯏꯁꯟꯅꯩ ꯑꯗꯨꯗꯩꯗꯤꯅꯦ ꯆꯕꯦꯠ ꯄꯔꯞꯇ ꯊꯣꯛꯂꯛꯏ ꯑꯣꯇꯣ ꯑꯃꯗ ꯉꯥꯔꯤ ꯅꯝꯕꯗꯧꯅ ꯅꯝꯃꯒ ꯂꯥꯛꯏ ꯅꯅꯥꯎꯗꯤ ꯑꯁ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕꯅꯤ ꯃꯁꯤꯡꯉꯥꯡꯁꯦ ꯃꯥ ꯑꯩꯅꯅꯦ ꯅꯣꯡꯃꯅꯦ ꯃꯥ ꯐꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯕꯨ ꯐꯤ ꯍꯣꯡꯗ꯭ꯔꯤꯉꯩꯁꯤꯗ ꯃꯥꯕꯨ ꯑꯝꯇꯪ ꯊꯤꯍꯧꯔꯨꯈꯤꯁꯤꯗ ꯊꯤꯔꯨꯔꯅꯨ ꯏꯃꯥ ꯁꯦ ꯐꯤꯒꯗꯣ ꯍꯣꯡꯇꯣꯛꯑ ꯂꯥꯛꯑꯣ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯑꯩꯅꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯒꯦ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯍꯩꯃꯥ ꯃꯁꯤꯅ ꯑꯃꯨꯛ ꯐꯤꯡꯅ ꯆꯦꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯦ ꯅꯪꯁꯨ ꯀꯃꯥꯟꯗꯣꯅ ꯃꯌꯥꯝ ꯇꯥꯟꯅꯔꯛꯄꯗꯨꯗ ꯌꯥꯎꯔꯛꯏꯔꯥ ꯃꯌꯥꯝ ꯇꯥꯟꯅꯔꯛꯄꯗꯨꯗ ꯌꯥꯎꯔꯛꯄ꯭ꯔꯥ ꯃꯤ ꯅꯠꯇꯦꯃꯤ ꯀꯩꯗꯧꯔꯒꯦꯕ ꯇꯨ ꯁꯤ ꯌꯦꯡꯉꯨ ꯏꯃꯥ ꯑꯩꯅꯦ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯗ ꯀꯔꯤ ꯇꯝꯕ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯑꯩꯅꯦ ꯐꯤꯂꯝꯒꯤ ꯑꯦꯛꯇꯤꯡ ꯇꯝꯕꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡꯗꯣ ꯈꯜꯂꯕꯅꯦ ꯑꯩ ꯐꯤꯂꯝ ꯇꯝ ꯆꯠꯇꯣꯏꯅꯤꯀꯣ ꯅꯌꯥꯝꯕꯅ ꯌꯨꯝꯁꯤꯗ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯑꯉꯥꯡ ꯇꯤꯌꯨꯁꯟ ꯇꯧꯗꯅ ꯃꯔꯅꯥꯏ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯅꯪꯅ ꯁꯤꯅꯦꯃꯥꯅꯤ ꯗ꯭ꯔꯃꯥꯅꯤ ꯏꯁꯩ ꯇꯥꯕ ꯆꯠꯇꯧꯔꯤ ꯏꯁꯩ ꯌꯦꯡꯕ ꯆꯠꯇꯧꯔꯤ ꯅꯪ ꯅꯌꯥꯝꯕꯁꯤꯅ ꯑꯃꯨꯛꯇꯪ ꯐꯨꯕ ꯁꯣꯏꯗ꯭ꯔꯥ ꯑꯁ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯅꯤ ꯃꯤꯃ ꯑꯩꯅꯦ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯇ ꯆꯠꯇꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯁꯦꯜꯊꯨꯝ ꯅꯪ ꯊꯤꯗ ꯌꯥꯔꯣꯏꯀꯣ ꯏꯁ ꯑꯩꯗꯤꯅꯦ ꯄꯤꯗ ꯌꯥꯔꯣꯏꯀꯣ ꯃꯁꯤꯕꯨ ꯀꯃꯥꯏ ꯂꯣꯏꯅꯗꯣꯏꯅꯣꯅꯦ ꯑꯩꯕꯣ ꯍꯥꯏ ꯏꯟꯁꯥꯡ ꯅꯥꯄꯤꯒꯁꯦ ꯂꯧꯁꯜꯂꯨ ꯂꯥꯎ ꯁꯦ ꯁꯤꯒꯥꯁꯦ ꯄꯨꯁꯤꯜꯂꯨ ꯑꯃꯁꯤꯅ ꯐꯤꯡꯅ ꯆꯪꯉꯛꯏꯁꯤꯅ ꯀꯩ ꯍꯥꯏꯕ ꯑꯣ ꯍꯌꯦꯡꯗꯒꯤ ꯐꯤꯂꯝꯒꯤ ꯑꯦꯛꯇꯤꯡ ꯇꯝꯕ ꯆꯠꯂꯅꯤꯌꯦ ꯑꯁ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯨꯗ ꯄꯩꯁꯥ ꯃꯥꯡꯍꯜꯂꯒ ꯇꯣꯛꯅꯕꯅꯦ
ꯑꯩꯅꯅꯦ ꯑꯃꯨꯛꯇꯪ ꯐꯨꯕ ꯁꯣꯏꯗꯕꯅꯤꯀꯣ ꯃꯁꯤ ꯉꯥꯡꯁꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯁꯤ ꯌꯧꯁꯜꯂꯛꯑꯗꯤ ꯏꯕꯨꯡꯉꯣ Kay numino nga si panay ka sila misibo. Sum setningdana setliba. Kaygino nangna nga si sidan na tanda layamide. Sum wakal macam sa kalamini. Wakal macam sa kan mamisa. Wakal la soba khala kanda ngaudu na satli hainabani ko. Ay di hingu hingdrabani. Isor se mamitang ba male. Karigya. Ay gawa ba se? Mano ubidi. Ay di matampumba mabu nagsingduna lato na tambani. Adudine mitang ba natiye. Mit sokpane eye specialist ama hatok tadi aroy. Aduga kay daw na ba? Masiradi magi thawai do asuralenda karni. Adui tardi magi thawai ishor mayam do man mamit layang anidana. Adui tardi malemda layriba awana mayam loina uranidana. Asibu khangde budu. Lenthoi nang se phagiyam hai. Phagi nate asang baine nang ishorbu thajabra. Thajaina. Wam haige masi nangna pangthokpa ngamabadi nangi ningba loina thungdeine aina haigadorbi wa se nangna kaigumba pangthokpa ngamdraba nangi punsida amuhena amangba lakani adugane mingonda haidokpasu yadaba Yaye ai wakal muna kalabani hayoba toda nangamdo mande ai nangbu manghaningde ai budi mangasu kaisu kaide ai ngamneba hayoba ai agi manglanse mangphawnaba honabada igi tawak jang pumba katlagi khalle Selin to Hiromi. Say Hiromi. Taro. Ay hairage. Chingdon da layriba uraba. Asigi laisang chiyo. Adu oitardi nangi ningbu thungdeine. Aina hairise nang tawdo yaroi ko hek tawdraba nang papujani Hapta ama as magi lai ko kurum sidi aibo ngamnita ahing nung yai mi su kanam uroi da basibu Hoi Linthoi phamsilao Noi korogdo Mabu nungsire. Kaidi wanoda aina tawriba place mana thajana lobdo aduda nokningba wanida Aduishu nangna mabu nungsiba horabane. Ai khangeba. Kamai khangiba Tu nangi maithongda tariba mamisina hariba. Nangi mit anidasu magi saktam tare. phagi dag aise maga nungsinaraba kamai tawnya Adui tadi nangi narai phabani kaino. kari aigi laibak phabane ba Imo ꯀꯩꯗꯧꯔꯒꯦ handakti ne daw yadoram ne ise ima hoimo ꯇꯥꯏ ꯃꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯏ ꯃꯁꯤꯃ ai manglanse mangphauna dorobani adaidi paisa tama parni ima su nungai thamdoine hojik tini ima siba kidra lore siba bu kidradi paisa paire
ꯅꯨꯄꯥꯅ ꯄꯥꯡꯗꯕ ꯀꯥꯏꯁꯦ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤꯀꯣ ꯊꯃꯣꯏꯒꯤ ꯋꯥ ꯃꯥꯏꯊꯣꯡꯗ ꯇꯥꯔꯦ ꯑꯣ ꯅꯇꯧꯅ ꯇꯥꯛꯂꯤ ꯏꯁꯤꯡ ꯁꯣꯛꯄ ꯐꯥꯎ ꯀꯤꯔꯤꯔꯣ ꯑꯣ ꯏꯔꯨꯖꯔꯤꯗꯣ ꯕꯥꯇꯤꯟꯗꯣ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯦ ꯏꯁꯤꯡ ꯁꯣꯛꯐꯝꯗꯤ ꯅꯪꯅ ꯊꯠꯂꯒ ꯊꯝꯃꯒ ꯑꯩ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯅꯣ ꯈꯤꯇꯪ ꯊꯩꯔꯒ ꯆꯠꯄ ꯐꯥꯎ ꯀꯤꯔꯕꯣꯏꯔꯦ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯐꯝꯈꯤꯅꯤꯅ ꯑꯌꯥ ꯅꯣꯡꯃꯩ ꯃꯈꯣꯟ ꯃꯔꯛꯁꯤꯗ ꯇꯨꯝꯃꯤ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯐꯤꯔꯨꯛꯁꯤꯗ ꯈꯨꯝꯃꯒ ꯇꯨꯝꯒꯅꯨ ꯁꯣꯔ ꯐꯨꯟꯅꯤ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯃꯤ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯩꯃꯥ 이스 그이노 또 왜 라시디야 그다이자 그러면 오시디야 이스 그이노 내 떠오르시디야 이스 Sibabu kidradi pasyadong pare ma. Bosoba Bosobo Kaitorage ma? Hai Nung may makhon si Tabro Nanaw sila iramdemi Thonggan phawda thoga yengu silauda Mo yumse sangaga tamusi Toibia Nano Toibia Ang tahog walun hai Thole thole Ine Kaidorage Toibia Nakoy tako raw dubu Ngasi nong manini sibu nakoy ga pawga phawnabra ba Kaidobu yaurage Mase handak marakse numidangse pung barobu taraba yumde hekta lairamde khangabra kamai tawni tawrisidi ege bosoba sasi Linthoi Linthoi Kaidorage Dakorogdo ngasi numini ni hum suri ahing ahing halaktaba Kaida leranggadabno khangdi